Shagolshel Numitta nga Chade Haiduna Ningol Chakouba Thouram Yeithokpa Historical Tradition bo Khongaonabani YZ Handaki Ningol Chakouba se October 13 hiyangay ginini pan ba Shagolshel Numitta tay Miyoi kaya na numit asida nga Chade Haiduna Mathangi numit iray numitta Yeithoktuna Ningol Chakouba gi Thouram pangthok na gadawre Shagolshel Numitta nga Chade haidibase miyoi khara khaktanay Shagolshel Numitta nga Chada bai base hawakpham Maru laitaba ngarang nahalta kadom dagino khangdana humjilakpa machat amanay hiyangay ginini pan ba Ningol Chakouba side itihas ka sagonaba tradition amasung culture ne loinana mabung Chakourambadage Chandrakriti Maharaj matamdagi Ningol oina Chakouba onthokibane handaki Ningol Chakouba si Shagolshel Numitta tay haiduna yeithoknaba yauriba side itihasik oiraba traditional culture asibu ikai khumnadaba yamna lanba thawong amane asumna asum chatharaklabade mamaithangda numit asigi nunggi oiba phajaba du mangkhibada natana aikhoi asi haurakpham jat naidaba arepa leitaba tauningbada tauba phurup ama oina launakhiganei maram asina numit asidi soidana ngaktuna pangthokadabane karigumba asi ana yauduna pangthokdaba duna amane maram aduna numit asida nga chaba yadi haiba leite ichamchamna mana masingi mathel langduna pangthokba yai maram asina Shagolshel Numitta nga Chade haiduna Ningol Chakouba numit asibu Khongaonaba phurup asige afaba magun natte khangu thaki lonsat amana numit asibu lumna lawdabai base miyamgi mamangda ikai ningai ne achetpa arepa leitaba phurup ni haina uthokpa ne government ki website ta draft legislation hapnaba plea gi hearing chatharaga ne parliament amasung state assembly singda puthokringai gi numit hompuni gi mamangda government ki draft legislation sing government ki website ta upload tawduna public domain da thaganaba center amasung state singda pautak pibinaba tharakhiba plea ama supreme court na tha asigi kuntraga mathoi da hearing chathanaba matam lepkhre delimitation da aranba tawba yaure chingi autonomous district council ADC singi delimitation tawbada magi interest yanglaga thabak tawba khunnamabu tangkhai khaidoglaga tangkhai amana atopada yahun bagi aranba kaya tawbugi wafam thorakle Lainga ki Tribal Affairs and Hills Minister Letpau Haukipna Shanghai Express da phongdorokpagi matungin na magi interest da yenglaga apamba mawong da thabak tawba maram chadana khunnamabu tangkhai khaidoglaga tangkhai amana topada yahun ba sigumba maram chadaba aranba tawbagi pau laire haire kanagumba kharana masagi khudong chagadaba phibam yengduna aranba thabak sing tawbadi yaroi haiba wafam Minister Letpau Haukipna thamlakle masagi interest yenglaga tawningba tawba maram chadaba aranba tawbagi thabak tawbiganu haina appeal tawraduna Minister Letpau Haukipna Shanghai Express ta hai ADC gi delimitation tawbagi thabak ayamba loisilagle Minister na hai district singdagi thaganarakpa proposal sing adu munna yengsilaba matungda numit 10 mangani matam piduna apampamdaba phongdoknabagi notification ama thokane haujik phawbagi waina ayamba district singdagi proposal thaganarakle ama ni khakta ngaisilakle watliba hainasu minister na phongdorokle minister Letpau na makha taraduna apampamda phongdoknabagi numit 10 mangani matam pibagi notification thokpada complaint laktrabadi laingakna gazette notification thokane gazette notification thokpadagi paraga numit 9 mangani matam piraba matungdagi de election tawnabagi process hawgani haina minister na makha tarakle anoba British Prime Minister Rishi Sunak ta PM Modi na nungaibagi paujel da thakre Prime Minister Narendra Modi na ngaha Yeithokpa numitta 10 Downing Street paiba ahanba kuchumuba masung Hindu ama oiriba magi British phamanaba oirakadoriba Rishi Sunak ta khwaidagi nungaiba phongdokre sathina nungaiba phongdokjare Rishi Sunak nahakna UK PM oirakpaga aihakna malemgi wathoksingi matangda Naksin na punna thabak tawminanaba midyang thamli amasung roadmap 2030 thabak to onthokpada thabak tawminanaba asa tawre aroibada tabi diba pumnamakpo thagatjare